Matamdo yamna ngalingay matam amakhakni. Matam asida chauraba laipak asigi ningthaurel asi Purel Sanana oiri. Purel Sana ningthaugi naitom satbi maja ibema amakhaksu lairami. Mahaki mamingna Sana Liklai haina kaurami. Sana Liklai asi matam pumbada mahaki wakhal aduda karigumba wari thaudok amagi langtaknaba hek poklami. Nongbagi numit amakhakni. Sana Liklai na mahaki chanabi Melay bu kawi. Melay, nangbu kadomda laibage. Melay, Sana Liklai gi mamang aduda leptuna asumna haijay. Sanay bema, ay bu kawi babu. Melay, aikhoy ani ipu Sintha Purel gida hojik mak amukta jasi. Sanay bema, kari karamba matangino. Sana khongling biga dawriba sibo. Chatta jasi, chatlaga khangani na hakso. Phagani Sanay bema, lengna na batawrasi, ipugi nakta. Asumna haina duna, manay chanabi Melayga loina duna Sana Liklai adu chatlami. Mikup kharagi matungda, Maichau Sintha Purel ge sangay adu yauri. Melayna mahakpo kauri. Ipu Sintha Purel bulay bibro. Melayna asumna kauba asida Sintha Purel Maichau so, mapal aduda thoraktuna. Isu ibe malak lidana, nanay na po ay haki sangay na. Sana khongling lakliba asibo, karamba wapam laibagin. Laulo, manggol da kakatsi. Sana Liklai amadi Melay, Sintha Purel gi manggol da kakati. Aduga, faksang amada famtay. Sana Liklai na, Ipu, nasuna ipu ginagda, thaway na lagjabagi maramdi, atay kari suna chade. Karamba wapam gi oirabano, isu ibem. Nanay na po aingonda wari ado tamlo. Wapam asida Sana Liklai na haifet kanja na duna asum na hay. Ipu, nasu aygi komlen manglan kudingda. Mapam mamabu itat-tatan na asum uribase karigino. Amukso, ningsing bagum na tauba. Ningsing lagi haiba sungamdaba. Wari thaudok kayagi mamina. Ay ase, laitafam khangdaba oiri ipu. Masibu, karigi oigadagi. Ipu na amukta takbiyo. Sintha Purel na wapam adubo munna taraduna. Isunupi, nahaki wapam asibo, panayamnadi maruri. Adubune isunupi, Sana wakhal ado, laita naba. Khomlen manglanda ukiba mapam aduda. Amuk tangdi lenglubana phagani do sana. Phare ipo, nasu amuk chacharu kige. Wapam asibo, ipa ningthaudasu hangacharurage. Asi haiduna Sana Liklai mahaki mayum konung aduda amuk laklami. Mahak waman khraduna manay nupi kharana thaugal tauduna mikup khara potharambadagi chananamaki tumthakre. Matam asida Sana Liklai gi khomlen manglan aduda manglan amakhaksu manglaklami. Manglan aduda mahak asi ahangba lamhang amada leptuna leire. Sak udaba kanagi khonjel amanaso nasonana asumna hairi. Thanakiba matam yaushilakli. Keku phonglo sana. Khonjel aduba taraga Sana Liklai na ahangma mapam aduda kakngawna na thisay. Yambo, nangbo mapam kayda laybage. Apang bine hakti. Keku phongbo sungamji. Aigi mitmang sida nahak thoro. Yambong. Sana Liklai ado yambong haina taibong phongna laurakli. Matawa sida Melayna asumna haudokjay. Sanay bema, kari taurabage. Oh, laibag asidi humangagda ngayredana. Mangpataba, mangbirurabro. Sana Liklai na Melayda oidaba ama haijalaklammi. Kaisu tawdi. Walang basida oirid. Melay, chalo. Nakhoy pumba, mapam amada ngayhak layru. Sana ibe magi wapam asida Melayna jingba manay singado mari thoknaki. Sana Liklai na mahaki manglana dugi wari adubo hanna amuk ningsingjay. Asumna, ningsingba asida mahaki mapukning ado yamna nungsibagumna sa tawri. Karino ingonda tawriba mayam asibo. Higi manglan khudingda asumna hek tawriba sibo karigino. Yambong hairiba sina kanan. Keku phonglo hairi sina karino. Ay kok singa hori. Aybu mapam aduda chatsira. Chatkani. Mapam aduda ay soidana chatkani. Asi khanduna mahak laikre. Mathangin numit aduda Sana Liklai
ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯁꯅꯥꯃꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤꯌꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦꯅꯦ ꯅꯍꯥꯛꯄꯨ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪꯕꯨ ꯁꯅꯥ ꯈꯨꯌꯥꯗ ꯍꯪꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯆꯕꯅꯤꯗꯣ ꯅꯃꯣꯝꯅ꯫ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ ꯏꯆꯥ ꯂꯥꯡꯂꯦꯟ, ꯍꯥꯏꯌꯨ ꯇꯥꯁꯤꯅ꯫ ꯑꯋꯥꯡꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯃꯣꯝ ꯑꯩꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯈꯨꯗꯤꯡꯒꯤ ꯏꯇꯠ ꯇꯠꯇꯅ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ? ꯄꯨꯔꯦꯜ ꯁꯅꯥꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯄꯨꯔꯦꯜ ꯁꯅꯥ ꯅꯤꯡꯊꯧꯔꯦꯜꯒꯤ ꯇꯥꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯂꯩꯁꯤꯔꯦꯜ ꯃꯍꯥꯛ ꯈꯣꯏꯖꯤ ꯃꯤꯍꯨꯜ ꯂꯥꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯆꯧ ꯁꯤꯟꯊꯥꯄꯨꯔꯦꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏ: ꯅꯤꯡꯊꯦꯝ, ꯍꯥꯏꯕꯤꯌꯨ ꯏꯄꯨ, ꯅꯅꯥꯏ ꯅꯄꯨ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯋꯥꯐꯝ ꯑꯃꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ꯫ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯏꯄꯨ? ꯅꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯐꯪꯖꯒꯗꯧꯔꯤꯕ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯦ ꯃꯍꯥꯛ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛ ꯊꯛ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯂꯃꯥꯏꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯆꯧ ꯁꯤꯟꯊꯥꯄꯨꯔꯦꯜꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯂꯩꯁꯤꯔꯦꯜꯅ ꯅꯥꯎꯄꯨꯔꯤꯕ ꯅꯋꯥ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯔꯔꯦ꯫ ꯄꯨꯔꯦꯜ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯕꯤ ꯑꯃ ꯄꯣꯝꯂꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯝꯕꯥꯜ ꯁꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯁꯤꯡꯕꯨꯟ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯈꯪꯍꯧꯗꯦ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯝ ꯍꯝ ꯆꯥꯎꯈꯤꯕ꯫ ꯃꯆꯤꯜ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜꯁꯨ ꯂꯣꯜꯂꯛꯂꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯨꯔꯦꯜ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏ: ꯏꯄꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ, ꯊꯝꯕꯥꯜ ꯁꯅꯥ, ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯗꯦ꯫ ꯑꯩꯗꯤ ꯁꯅꯥ ꯂꯤꯛꯂꯥꯏꯅꯤ, ꯌꯥꯝꯕꯨꯡꯅ ꯊꯣꯟꯕꯤꯕ ꯃꯤꯡꯂꯦꯟꯅꯤ ꯑꯩꯍꯥꯛꯀꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯔꯦꯜ ꯁꯅꯥ ꯌꯥꯝꯅ ꯉꯛꯂꯦ꯫ ꯋꯥꯐꯝ ꯄꯨꯝꯕ ꯃꯥꯏꯆꯧ ꯃꯉꯣꯟꯗ ꯈꯪꯍꯜꯂꯦ꯫ ꯀꯣꯟꯅꯊꯪꯗ ꯊꯝꯕꯥꯜ ꯁꯅꯥ, ꯁꯅꯥ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯃꯤꯡꯂꯦꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯃꯃꯥ ꯂꯩꯃꯅ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯃ ꯅꯤꯡꯊꯧ ꯃꯤꯄꯥꯏꯔꯦ꯫ ꯁꯤꯟꯊꯥꯄꯨꯔꯦꯜ ꯃꯥꯏꯆꯧꯒꯤ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥ ꯂꯤꯛꯂꯥꯏ ꯑꯋꯥꯡꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯨꯕꯤꯔꯦ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯀꯞꯄ ꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯆꯠꯆꯒꯦ꯫ ꯈꯪꯗ꯭ꯔꯦ ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯁꯤꯟꯊꯥꯄꯨꯔꯦꯜꯅ ꯆꯠꯆꯔꯁꯅꯨ ꯅꯤꯡꯊꯦꯝ, ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯕꯤꯕꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯒꯤꯗꯤ ꯆꯨꯝꯂꯒꯅꯤꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯨꯒ ꯂꯣꯏꯅꯅ ꯆꯠꯄꯤꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔ ꯅꯤꯡꯖꯩꯗꯣ ꯅꯁꯨꯅ꯫ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯅꯅꯥꯏ ꯅꯄꯨ ꯑꯩꯍꯥꯛꯁꯨ ꯌꯥꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯄꯨꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯅꯥꯏ ꯑꯆꯥꯟꯕ ꯃꯦꯂꯩꯒ ꯂꯣꯏꯅꯗꯨꯅ ꯑꯋꯥꯡꯈꯨꯜꯒꯤ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯏꯆꯝ ꯆꯝꯅ ꯂꯦꯡꯕ ꯅꯠꯇꯦ, ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯦꯡꯂꯤꯕꯅꯤ꯫ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯍꯜꯂꯤ ꯃꯄꯥ ꯅꯤꯡꯊꯧꯅ꯫ ꯁꯅꯥ ꯏꯕꯦꯝꯃ ꯂꯝ ꯀꯣꯏꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯔꯦ꯫ ꯁꯥꯗꯣꯡꯂꯤꯕ ꯁꯥꯃꯨ ꯁꯥꯌꯥꯡꯊꯛꯇꯒꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯎꯐꯨꯜꯂꯛꯇ ꯁꯅꯥ ꯈꯣꯡꯅ ꯇꯥꯔꯔꯦ꯫ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯃꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛꯆꯩ꯫ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯗꯣꯛꯂꯨꯔꯤ: ꯃꯥꯅꯤ, ꯃꯐꯝ ꯑꯁꯤꯃꯛꯅꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯏꯇꯠ ꯇꯠꯇꯅ ꯎꯈꯤꯕꯗꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟꯊꯥꯄꯨꯔꯦꯜ ꯃꯥꯏꯆꯧꯅ ꯁꯅꯥ ꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏ: ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯐꯥꯊꯈꯣꯅꯦ ꯁꯅꯥ꯫ ꯏꯄꯨ, ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯕꯨ ꯎꯔꯒ ꯅꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯕ? ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯕꯗꯣ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯈꯪꯂꯛꯀꯗꯕ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯄꯨꯔꯦꯜꯅ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯤꯟꯊꯥꯄꯨꯔꯦꯜ ꯃꯥꯏꯆꯧ ꯑꯁꯤ ꯄꯨꯔꯦꯜ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯃꯄꯥꯕꯨꯡ ꯂꯨꯔꯦꯜ ꯈꯣꯝꯕ ꯍꯥꯛꯇꯛꯇꯒꯤ ꯀꯣꯅꯨꯡꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯥꯛꯂꯕ ꯃꯥꯏꯆꯧꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯏꯕꯨꯙꯧꯕꯨ ꯀꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯧꯗꯦ, ꯏꯄꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯔꯤ꯫
Masu mapu anigi wafam adugi matangda Melaina asumna hai. Sanai bema, tu, adagi sanglena sibu ubirabra. Kadai no mele. O, chauraba sanglen. Ipu, sanglena sida changlabadi. Nasuna jingnari papumba, karamakai ko katra haina khanjai na sudi. Wafam asida Sinthapurelna wakal tauduna. Isuna haiba Chumina. Yengoi, ahal matam oibana ipudi. Hakjang ase chokthari. Isuna koi ani yangna chat. Ipuna ne. Tung thana inarak lagi. Maichawna haibagi matung inna Sanaliklaiga Melaiga sanglena du tamna chatlami. Sanaliklai sanglena duda makhong aduna hek thangjinbaga khanghaudana mapi sintharakle. Thamoigi mihul adusu khappa makai chongle. Mahaki wakhal aduna oigadra. Na pachikna khonjel amabu tarakle. Thanakiba matam yore. Keku phonglo sana. Keku phonglo. Wakhal kaya asina masado mangduna Sanaliklai adum changsile. Onthokpagi matawni. Maikai maridagi humjilakpa nungsitna mitmai phawba pangba ngamsilaktre. Sanaibe madu mamit haifet sui. Matunglomda haifet onthorakpada urure. Angauba achauba phi amabu laimai thakta taraklibadu. Oiramale. Kumjilamba Sanaibe magi ayekpa saktamadu. Masamaki aduk ningthina yekliba saktamadubu ubada Sanaliklai tasingnamak ngakpagi pankhai laikhidre. Mahakna ngakna akoiba adubu amuk yenglakpada Maichaw Sinthapurel so mapamadu yausilaklami. Sanaliklai Sinthapurelgi manakta tahana changsili aduga hangi. Ipu, masibu aigi saktam natabra. Kari maramgi kanana masibu yeklibana. Sinthapurel lai adubu munna yengladuna. Saktam masidi isugi nina. Adubu isunupi. Ayekpa lai asibudi kanana yeklibano haiba ipuna khangba ngamdre. Sanaibe ma, korohan mamayum changki gadawri, konung tamna halasi. Wanglen thuna halau, imalay mana hai hobani. Mele, ipuga nanga halo. Aidi mapamasida, layik pa mahakpu, lakpangay kigi. Nate isu. Adum na taurabadi soyri. Ngasigidi halasi, kona amugla asine. Sinthapurel na themduna Sanaliklai bu konungda amuk puragle. Mathangi numit adudasu Sanaliklai mahakki chanabi Melaiga mapamaduda laklami. Adubu layekpa adudi thengnaba kaubu maraidre. Madugi mahutta atopa lai amabu oina thengnarami. Lai aduda tariba saktamadu Sanaibe magini. Adubu phizet aduna malhande icham chamba laisa ama oina mali. Aduge hek thangnana angubu phi ama lairiba adubu so mahakna ui. Phi adubu chingthaduna yengloi. Mahaki saktamakni madusu. Matawasida Sanaibe magi mabukning aduda asumna khalli. Karigino layekpa. Nahakna ibu wadiba. Karigino sakhangdaba. Nahakna mitmangdagi lotliba. Karigi aigi saktambu isa khangda yekpano. Nahakna aibu sitabani. Aibu singnabagi mahina. Nangbu phangba mikupta aina chairak pigani. Aigi thamoi kaisum sangda phathok oina thamgani. Asumna numit khudingi Sanaibe mana mafam asida laklami. Nongmadagi nini dagi humni. Taritni suba numitni. Sanaliklai mathanda lepnari. Manai kanasu loinarakpa taude. Mahakna ka khudingi changduna ayekpa lai singbu thirami. Kupsiliba phingau adubu hangtoktuna lai amabu amuk yengde. Mahak mamit lauthoi. Lai adubu munna yengi. Sakhangdaba nupa amana Sanaibe mada nushina na chom chinbibagi mamini yeklamlibado. Lai aduda yauriba saktamanido aduki matik nungsi. Sakhangdaba nupa adubu ubada Sanaibe magi thamoida mathong khangdaba ihul kaya faurakle. Mamangda thengna khrabara. Natragana mangda ukiba misakla mahakse. Sanaliklai du chamamnai. Wakhal adu ingaw ngawna nakalamarumda yenglakpani. Adubu phajinkre. Sanaibe magi mityeng adu phajinkre. Makhwangda sana figena tholi. Nupamana ningthiba sabana duda laitingliba lingyan aduso thoine hena ningthizai. Mazai bungo amadagi tade laitingliba fizol adu koyet amasu yauri. Sanaliklai gi majil adudagi wahay amatapna haidoklori. Masana di khanghaude. Yambong. Lairamliba nupa adu layekpani. Ningthau macha nate mahak. Karigibu oirigaba mahakna setliba fizol adubo. Ahanbana unabani ngasina. Saihau oire mikubasida adubo karigino khangde. Tamba nupa mahakso Sanaibe mahakso mitlu pirang piroine. Thangnaba mikupta fatfat hantokne. Micha naramba mityeng ado.
Sana ibema mamaido laithoki ayekpa lai aduda yengki sana liklaina karigino sakhangdaba nahakna aigi saktambu masing khangda yekliba la yekpa nupa aduna khumbe sakhangdaba kaude ayha loyumba haina kauje aduga ayakna yekchariba saktam asidi nahak nate aigi manglanda toina lakliba aigi sanagi saktamni aina yekliba manglanda dalakpa mahaki saktamna aibu tatana otpani ayekpa saktam sing asibu yengduna aigi wakhalna potharibani wafam asida sana liklagi wakhal aduda karigumba amakak puning singbagum tawkre aduga mahakna tapna hai kari manglanda tatana lakpi nangi sana aduga aina kana karigino mafam asida aina lakibagi maramga asukemna manaramliba sana liklaina mamaidu laisilakduna loyumbada munna mapi ira thangna yenglaga asumna hai aigi saktam asibu amukta munna yengbiyu layekpa aigi maithong ase nangi sana haibado manbra haina yengbiyu mani ayha sana ibemani lepak asigi sana ibemani loyumbana hanna yengduna asumna khummi nate aigi sanadi sana ibema nate aibu muktadi yengbiyu balayekpa nahakna sana haibasi taraga sagudaba aigi yambungbu ningsingi sakhangdaba aigi yambungda manglanda talakpa mahakto aidi masaksu khangzade nongmatasu uhalakte mahakna adubu ke kufonglo haina tatana haiba yambungi khonjela dudi aina munna khangi layekpa nahaki khonjela se yambunga yamna mani aina mafam asida lakliba asisu mahakpu thiba laklibani sanaibe magi wafam asida loyumbagi pukningdasu karigumba chingnaba madi phause tana liklaigi maithong adubu luthana yengkhre layekpa machil aduda wahai amakhaksu haidokluri masanadi khangzade sanaibe manadi tahori yambungi sana matawasida sana liklai mapi sinthana kaple loyumbasu kaple nupana tabagumna mahaki mitmang aduda chingjawgumna lepliba layekpa aduda yengduna sanaibe mana hai iraina kallaba ichelda tawthaduna chatliba kausinggu aigi punsi asibusu nanaktamna chingsinkri karigino layekpa nangna aibu asuk yamna sumhatliba loyumbana manglan taibang animakta wakhalda khongdoiraklibina hakni sakhangdabina haki saktam asibu nasa khangda yektoklure aronba thamoigi kachina madaso kana khangda tuminna saktam mabu lacharakpagi maramsu lairi manglan gi lairemina hakna ngasidi mitmangda leplare sanai be mana kapli asumna amuksu khumme aigi su lairi layekpa aigi thamoi layumda nangtabu sonjarakpagi maramsu lairi matang asida sinthapural maichauso mafam aduda yausilakle sana liklaina kaptuna mapuda asumna hangkachai nasugi khomlen manglanchagi thodok ada chumle ibu karigino layekpa magi wariga nasuwegi wariga asukemna manariba haibiyo ibu langtaknaba asibu kokhanbiyo wari pumba ado hojikti ipuna loina khangle isuna khoi anima yamna munna tar asi haiduna sinthapural maichauna chahi chakayagi haukraba kaukraba wari singbol amabu puthoktuna liba horakle matamdo ngasidagina chahi chatret ki mamangni matam asida chakhatpagi mami tadre adubu laipak ningthaudi panduna khunda laitabadi hauraba tangkak amani matam asida ningthem sagagi ningthau asi sidayaina oiri dayai ase satan bayamna pamba ningthau amakhaksu oirami ningthau sidayagi macha pari pikliba amasu leiri angang adubu laimarembi thabatombina pokpani nong masidayaina umangda yarau sabu tanba chatlami matam asida umang aduda singchanduna leiriba nupa amabu ningthauna sa oiraboi ningduna khulai tharure ahakna adumna khulai tharuba asida nupa adudi chaina khangle sidayaina changsinduna kari sabu oiriga bahaina yenglubadadi taibang nupa ama oina oiramle sidayaidu swai lawi changsinduna nupa adubu yengi nupa adu yamna wana asumna hai oh ngasigi numit asina aigi roiba oiraba mapuroiba aihaktabu halakpa ngai horibi khoiji mi hulsu langlibi aigi lehauna kamdoba nongdam thida kona hakse aigi aroiba mikup asina nahaki nungsi sakta madubudi uningi dai sanau wafam asibu hairamduna nupa adu khudak aduda thawai thari matang asida mahaki taloi lehauso
ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯌꯨꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯍꯥꯎ ꯅꯣꯂꯨꯛꯆꯩ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯍꯥꯛ ꯂꯩꯍꯥꯎꯔꯥ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯍꯥꯛ ꯂꯩꯍꯥꯎꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯐꯝ ꯑꯁꯤꯗ ꯏꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯌꯨꯝ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯆꯠꯂꯨꯔꯒꯅꯨ ꯂꯩꯍꯥꯎ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯌꯥꯔꯧꯁꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯔꯨꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯍꯥꯎꯅ ꯀꯞꯇꯨꯅ, ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯣ, ꯏꯁꯥꯕꯤ, ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯅꯥꯒ ꯍꯤꯡꯍꯧꯔꯁꯤꯒꯦ? ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯨꯟꯇꯣꯛꯂꯝꯂꯤꯕꯅꯣ? ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯏꯇꯣꯝꯇꯅ ꯀꯔꯝꯅ ꯌꯣꯛꯎ ꯍꯥꯏꯕꯅꯣ? ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯁꯤꯗꯌꯥꯏ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯤꯗꯌꯥꯏꯅ ꯂꯩꯍꯥꯎꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯑꯅꯤꯁꯨꯕ ꯂꯩꯃ ꯑꯣꯏꯅ ꯄꯨꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯄꯤ ꯂꯩꯍꯥꯎꯅꯗꯤ ꯌꯥꯗꯦ꯫ ꯅꯨꯄꯤꯆꯥ ꯃꯍꯥꯛꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯌꯥꯊꯪꯕꯨ ꯀꯅꯥꯅ ꯍꯦꯛꯊꯣꯛꯄ ꯃꯇꯤꯛꯅꯣ? ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯂꯩꯍꯥꯎ ꯃꯃꯪ ꯑꯅꯤ ꯁꯨꯕ ꯇꯥꯔꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯩꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯕꯤ ꯊꯕꯥꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯤꯛꯂꯤꯕ ꯄꯥꯃꯦꯜ ꯁꯅꯥꯅꯗꯤ ꯃꯃꯥꯇꯣꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯍꯥꯎꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎ ꯄꯨꯔꯤꯕ ꯅꯥꯋꯥ ꯑꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯜꯗ ꯐꯥꯎꯔꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯥꯃꯦꯜ ꯁꯅꯥꯅ ꯁꯅꯥ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯦ, ꯃꯃꯥ ꯂꯩꯃꯅꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯦꯟꯖꯩ꯫ ꯂꯩꯍꯥꯎꯅ ꯄꯣꯛꯆꯔꯤꯕ ꯁꯅꯥ ꯂꯤꯛꯂꯥꯏ ꯅꯤꯡꯊꯧꯀꯣꯜꯒꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡꯒꯨꯝꯅ ꯄꯣꯝꯂꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯅꯥ-ꯏ ꯅꯠꯇꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯍꯥꯎ ꯃꯗꯨꯗꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯖꯕꯅꯤ꯫ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯍꯜꯒꯤ ꯁꯪꯒꯥꯏꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡ ꯁꯛꯄ ꯑꯗꯨꯕꯨ ꯀꯧꯔꯤ꯫ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ! ꯃꯍꯥꯛꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯊꯕꯥꯇꯣꯝꯕꯤꯅ ꯊꯣꯔꯛꯇꯨꯅ, ꯍꯩ ꯂꯝꯀꯦꯠꯄꯤ ꯑꯉꯥꯡ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯄꯥꯔꯤ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕ? ꯅꯪꯒꯨꯝꯕꯤ ꯈꯣꯡꯌꯥꯒꯤ ꯐꯨꯜꯅ ꯌꯥꯝꯕꯨꯡ ꯀꯧꯕ ꯅꯠꯇꯤꯛꯂꯣ? ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥ, ꯑꯩꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯃꯆꯜ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯃꯥ ꯂꯩꯃ? ꯏꯁ, ꯉꯛꯄꯤꯔꯦꯗ! ꯅꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥ-ꯏ ꯅꯠꯇꯦꯅꯦꯍꯦ꯫ ꯄꯥꯔꯤ ꯄꯨꯔꯤꯁꯨ ꯃꯁꯛ ꯈꯪꯗꯕ ꯂꯝꯀꯦꯠꯄꯤꯁꯦ! ꯍꯥꯏ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯍꯥꯛ ꯑꯁꯦ ꯅꯣꯡꯃꯥꯏꯊꯦꯝ ꯅꯤꯡꯉꯣꯜꯅꯤꯅꯦꯍꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯤꯅꯥꯏ, ꯈꯪꯂꯕ꯭ꯔꯥ ꯋꯥꯔꯛꯇꯕꯤ? ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯑꯗꯨ ꯀꯞꯂꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯍꯥꯛ ꯆꯨꯝꯗꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯀꯞꯆꯩ ꯁꯅꯥ ꯂꯤꯛꯂꯥꯏ ꯑꯗꯣ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯊꯥꯅꯕ ꯌꯥꯗꯕꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ꯫ ꯄꯥꯃꯦꯜ ꯁꯅꯥꯅ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯃꯦꯜ ꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ, ꯁꯅꯥ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯃꯄꯤ ꯇꯩꯊꯣꯛꯆꯩ꯫ ꯄꯥꯃꯦꯜ ꯁꯅꯥ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯁꯅꯥ ꯅꯪꯕꯣ? ꯋꯥꯍꯪ ꯑꯁꯤꯗ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯁꯨꯠ-ꯁꯨꯠ ꯇꯧꯗꯨꯅ, ꯌꯥꯝꯕꯨꯡ, ꯃꯇꯨꯡꯗꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯔꯣꯏꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯁꯅꯥ? ꯁꯅꯥ-ꯏ ꯑꯁꯦꯡꯕ ꯌꯥꯝꯕꯨꯡꯒ ꯅꯥꯏꯊꯥꯡ ꯆꯟꯕꯤ ꯑꯩꯍꯥꯛꯀ ꯀꯔꯝꯅ ꯄꯨꯟꯅ ꯁꯥꯟꯅꯒꯅꯤ? ꯁꯅꯥ ꯃꯤꯡꯆꯠ ꯊꯤꯈꯤꯅꯤ꯫ ꯀꯔꯤꯒꯤ ꯃꯤꯡꯆꯠ ꯊꯤꯔꯨꯒꯅꯤ? ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯜꯅꯤ꯫ ꯅꯣꯡꯃꯥꯏꯊꯦꯝ ꯅꯤꯡꯉꯣꯜ ꯑꯩꯍꯥꯛ ꯁꯅꯥ-ꯏ ꯌꯥꯝꯕꯨꯡꯒ ꯀꯔꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯔꯤꯕ? ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯅꯤꯡꯊꯧꯀꯣꯜ ꯑꯁꯤꯗ ꯑꯩꯗꯤ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯅꯥꯅ ꯅꯪꯕꯨ ꯁꯩꯗꯥꯡꯕꯤꯅꯤ ꯍꯥꯏꯔꯤꯕ? ꯃꯤꯁꯛ ꯑꯗꯨ ꯈꯪꯂꯒ ꯌꯥꯝꯕꯨꯡꯗ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯃꯤꯅ ꯍꯥꯏꯕ ꯅꯠꯇꯦ, ꯏꯁꯥꯅ ꯈꯪꯖꯕꯅꯤ꯫ ꯄꯥꯃꯦꯜ ꯁꯅꯥꯗꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯃꯈꯥ ꯇꯥꯏ, ꯑꯩ ꯈꯪꯏ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯃꯅ ꯁꯣꯏꯗꯅ ꯍꯨ ꯀꯥꯝꯕ ꯑꯣꯏꯒꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯤꯌꯦ꯫ ꯏꯃꯥꯅ ꯉꯝꯕꯅ ꯄꯥꯔꯤ ꯄꯨꯔꯤ ꯃꯁꯛ ꯇꯥꯛꯄ, ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯅ ꯁꯩꯗꯥꯡꯕꯤꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯩꯃ ꯑꯣꯏꯍꯟꯕ꯫ ꯁꯅꯥ, ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯟꯕ ꯇꯣꯛꯂꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯑꯩꯅ ꯂꯩꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯌꯥꯝꯕꯨꯡ, ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯥꯏꯍꯩꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯃꯦꯜ ꯁꯅꯥꯅ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯕꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯔꯛꯂꯤ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯆꯦꯡꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯂꯨꯈꯣꯏꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯂꯩꯍꯥꯎꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯊꯣꯏꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯋꯥꯡꯈꯨꯜꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯑꯄꯤꯛꯄ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅꯗꯤ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤ, ꯁꯅꯥ ꯂꯤꯛꯂꯥꯏꯕꯨꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ
ꯅꯤꯡꯊꯤꯖꯅ ꯁꯥꯕꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ ꯄꯥꯃꯦꯜ ꯁꯅꯥꯗꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯐꯅ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯄꯥꯃꯦꯜ ꯁꯅꯥꯅ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝꯗ ꯂꯩꯍꯥꯎꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯃꯃꯥꯒꯤ ꯈꯨꯌꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯃꯥ ꯍꯛꯆꯥꯡꯗꯨꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯒꯕ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯃꯦꯜ ꯁꯅꯥꯗꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯕꯨ ꯎꯕꯗ ꯁꯅꯥ ꯂꯤꯛꯂꯥꯏꯗꯣ ꯃꯄꯤ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯌꯥꯝꯕꯣꯡ ꯂꯦꯡꯕꯤꯔꯛꯏꯗꯅ ꯂꯩꯍꯥꯎꯁꯨ ꯏꯁꯣꯟ ꯁꯣꯟꯅ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ ꯁꯅꯥ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯅꯅꯤ ꯏꯆꯥ ꯅꯈꯣꯏ ꯑꯅꯤꯗ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯄꯥꯃꯦꯜ ꯁꯅꯥ ꯈꯨꯝꯗꯦ ꯁꯅꯥ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯁꯅꯥ ꯂꯤꯛꯂꯥꯏꯒ ꯄꯥꯃꯦꯜ ꯁꯅꯥꯒ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯄꯥꯃꯦꯜ ꯁꯅꯥꯅ ꯍꯥꯏ ꯁꯅꯥ ꯂꯦꯞꯀꯗꯕ ꯑꯩꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯀꯤꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯃꯟꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯒꯤ ꯁꯅꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯋꯥꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯂꯩꯇꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨꯕ ꯑꯩꯁꯦ ꯌꯥꯝꯕꯨꯡꯒꯤ ꯅꯆꯜ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯏꯆꯜ ꯅꯠꯇꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯩꯒ ꯅꯣꯡꯃꯥꯏꯊꯦꯝ ꯆꯅꯨ ꯅꯪꯒ ꯀꯔꯝꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯤꯕ ꯃꯤꯡꯒꯧ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯩꯝꯇ ꯈꯪꯗꯦ ꯁꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯦꯞꯄꯅꯤ ꯋꯥꯈꯜꯗ ꯑꯃꯨꯛꯇ ꯈꯟꯊꯕꯤꯈꯣ ꯌꯥꯝꯕꯨꯡ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯅꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯔꯣꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ ꯇꯔꯦ ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ ꯇꯔꯦ ꯄꯨꯔꯣꯟ 14ꯕꯨ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯍꯟꯍꯜꯂꯣ ꯅꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯒꯅꯤ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗꯦ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯁꯅꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯁꯅꯥ ꯂꯤꯛꯂꯥꯏꯁꯨ ꯆꯠꯅꯕꯤꯒꯤ ꯄꯜ ꯀꯌꯥꯕꯨ ꯅꯝꯈꯥꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯐꯔꯦ ꯌꯥꯝꯕꯨꯡꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯗꯒꯦ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩ ꯍꯥꯏꯕ ꯑꯩ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯈꯛ ꯅꯥꯊꯩꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯅꯪ ꯈꯛꯇꯅꯤ ꯁꯅꯥ ꯎꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯌꯥꯝꯕꯨꯡꯅ ꯄꯤꯕ ꯄꯥꯝꯃꯤ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯅ ꯄꯥꯃꯦꯜ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯌꯥꯝꯕꯣꯡ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯆꯩꯍꯧ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯂꯥꯏ ꯌꯦꯛꯄ ꯀꯅꯥꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥ ꯂꯤꯛꯂꯥꯏꯒ ꯄꯥꯃꯦꯜ ꯁꯅꯥꯒꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯅꯣꯡꯃꯒꯤ ꯆꯠꯁꯤꯟꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯊꯕꯥꯇꯣꯝꯕꯤꯅꯁꯨ ꯄꯥꯎ ꯇꯥꯕ ꯍꯧꯔꯛꯂꯤ ꯂꯩꯍꯥꯎꯅꯁꯨ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯛꯂꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯃꯥ ꯂꯩꯍꯥꯎꯅ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯄꯥꯃꯦꯜꯒ ꯅꯪꯒ ꯂꯣꯏꯅꯕꯁꯦ ꯈꯔ ꯇꯣꯛꯄ ꯐꯩ ꯑꯎꯕꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯇꯅ ꯑꯆꯤꯛꯄꯗ ꯅꯪꯕꯨ ꯉꯥꯏꯕꯒꯤ ꯀꯔꯤ ꯃꯔꯝꯅꯣ ꯁꯅꯥ ꯂꯤꯛꯂꯥꯏ ꯈꯨꯝꯗꯦ ꯂꯩꯍꯥꯎꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯁꯥꯅ ꯋꯥꯔꯛꯀꯗꯕꯅꯤ ꯅꯣꯛꯅꯕꯤꯅꯕ ꯃꯤꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯎꯐꯨꯜꯂꯛꯇ ꯈꯨꯗꯤ ꯊꯤꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯆꯤꯡꯈꯠꯄꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯂꯩꯍꯥꯎ ꯊꯣꯛꯈꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯉꯥꯏꯍꯥꯛꯇꯪ ꯃꯁꯥꯗꯣ ꯏꯃꯪ ꯃꯪꯅ ꯐꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯦ ꯂꯩꯔꯝꯒꯅꯤ ꯈꯪꯕꯅ ꯊꯣꯔꯛꯄꯅꯤ ꯄꯥꯃꯦꯜ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯂꯤꯛꯂꯥꯏ ꯎꯕꯗ ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯣꯠꯁꯤꯟꯈꯤ꯫ ꯌꯥꯝꯕꯣ, ꯀꯩꯅꯣ ꯂꯣꯠꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕ? ꯑꯩꯅ ꯈꯪꯕ ꯌꯥꯗꯕ ꯄꯣꯠꯂꯣ? ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯪꯒꯤꯅꯦ ꯃꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯁꯅꯥ, ꯃꯤꯠꯇꯣꯝꯇ ꯎꯏꯁꯤꯜꯂꯨꯅꯦ꯫ ꯄꯥꯃꯦꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯂꯤꯛꯂꯥꯏꯁꯨ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯁꯅꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯅꯥꯄ ꯑꯗꯨꯗ ꯂꯩꯔꯥꯡ ꯅꯆꯣꯝ ꯑꯃꯈꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯤꯟꯕꯤꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯃꯤꯅꯤ ꯂꯥꯏꯌꯦꯛꯄ ꯃꯍꯥꯛꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯨꯔꯤꯕ꯫ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯄꯥꯃꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯌꯥꯝꯕꯨꯡꯅ ꯆꯤꯟꯕꯤꯔꯤꯕ ꯂꯩꯔꯥꯡ ꯅꯆꯣꯝ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯁꯅꯥ꯫ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯂꯩꯃ ꯈꯛꯇꯅ ꯆꯤꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯥꯡ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯆꯤꯜꯂꯤꯕ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯥꯡꯍꯟꯕ ꯇꯧꯍꯩꯗꯦꯀꯣ ꯁꯅꯥ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯅꯥ ꯂꯤꯛꯂꯥꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯈꯤ꯫ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯗꯅꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯃꯥ ꯃꯆꯥꯒꯤ ꯊꯣꯡ ꯊꯤꯜꯂꯔꯦ꯫ ꯂꯤꯛꯂꯥꯏ ꯇꯞꯅ, ꯏꯃꯥ, ꯊꯣꯡ ꯊꯤꯜꯂꯤꯕꯁꯤ ꯇꯥꯕ꯭ꯔꯥ? ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯨꯔꯥ ꯑꯩ? ꯕꯦꯃꯥ, ꯊꯦꯡꯉꯦ꯫ ꯊꯣꯡꯗꯨ ꯍꯥꯡꯃꯜꯂꯛꯇ꯭ꯔꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯄꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯈ꯭ꯋꯥꯡꯗꯅ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯏ, ꯑꯗꯨꯒ ꯃꯆꯥꯕꯨꯅ ꯇꯨꯡꯗ ꯊꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ ꯏꯁꯣꯟ ꯁꯣꯟꯕꯤ ꯂꯩꯍꯥꯎꯗꯣ꯫ ꯀꯔꯤꯅꯣ? ꯏꯃꯥ ꯏꯆꯥꯗ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯍꯦ ꯍꯜ, ꯑꯩꯈꯣꯏ ꯑꯁꯣꯟ ꯑꯅꯥꯗ ꯈꯨꯠ ꯊꯥꯕ ꯄꯥꯝꯗꯦ꯫ ꯏꯆꯥꯅꯨꯄꯤꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯁꯅꯥ ꯂꯤꯛꯂꯥꯏ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ꯫ ꯍꯦ, ꯋꯥꯔꯛꯇꯕ ꯃꯆꯥꯔ ꯅꯈꯣꯏꯕꯣ? ꯃꯤ ꯇꯥꯟꯅꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯣ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤꯁꯦ ꯃꯁꯣꯡꯒ ꯌꯥꯝꯅ ꯐꯟꯕ ꯁꯥꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯍꯥꯎꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯩꯇꯨꯞ ꯑꯃꯅ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯤ꯫ ꯂꯩꯍꯥꯎꯗꯨ ꯃꯀꯣꯛ ꯈꯪꯉꯥꯎ ꯉꯥꯎꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ꯫ ꯏꯃꯥ, ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕ? ꯏꯃꯥ ꯏꯆꯥꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡꯗꯒꯤ ꯊꯕꯥꯇꯣꯝꯕꯤꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯅꯥ ꯂꯤꯛꯂꯥꯏꯒꯤ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ꯫ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯁꯨ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯇꯣꯛꯂꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧꯅꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯖꯕ ꯃꯃꯥ ꯃꯆꯥꯒꯤ ꯁꯪꯒꯥꯏꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯔꯣꯏ ꯈꯪꯏ꯫ ꯑꯗꯨꯕꯨ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯖꯕꯗꯨꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯣꯝꯗꯅ ꯄꯥꯃꯦꯜ ꯁꯅꯥꯗꯤ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯗꯕꯅ ꯏꯁꯤꯁꯤꯅ ꯌꯥꯇꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯃꯦꯜꯒꯤ ꯈꯣꯝꯂꯦꯟ ꯑꯗꯨꯗ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯂꯛꯂꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯗ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯌꯥꯝꯅ ꯅꯣꯡꯈꯤꯛꯅꯅ ꯀꯞꯂꯤ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯌꯥꯝꯕꯨꯡ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯃꯣꯏ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯦ꯫ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯌꯥꯝꯕꯨꯡ, ꯅꯪ ꯂꯥꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯛ ꯇꯨꯝꯊꯗꯨꯅ ꯂꯩꯔꯤꯕ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯧꯒꯠꯂꯣ ꯌꯥꯝꯕꯨꯡ, ꯅꯪꯒꯤ ꯁꯅꯥꯕꯨ ꯀꯜꯂꯔꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯃꯪꯂꯨꯕꯗ ꯄꯥꯃꯦꯜꯒꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯃꯄꯤꯁꯨ ꯇꯥꯔꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ꯫ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯕ ꯉꯝꯗꯦ꯫ ꯄꯥꯃꯦꯜ ꯃꯁꯥꯗꯣ ꯄꯥꯈꯠꯂꯤ, ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯅꯥ, ꯁꯅꯥ, ꯀꯗꯥꯏꯗꯅꯣ? ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯝꯂꯒ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯤꯅꯣ? ꯁꯅꯥ, ꯌꯥꯝꯕꯨꯡꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯏꯆꯥ ꯄꯥꯔꯤ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯅꯥꯗꯤ ꯏꯃꯥ, ꯑꯩꯒꯤ ꯁꯅꯥꯗꯤ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ? ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯅꯦ ꯃꯥꯅ ꯀꯞꯇꯨꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯝꯕꯗꯣ꯫ ꯁꯅꯥ, ꯁꯅꯥ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ꯫ ꯄꯥꯃꯦꯜ ꯁꯅꯥ ꯀꯣꯏꯂꯥꯎ ꯂꯥꯎꯊꯣꯛꯂꯨꯔꯒ ꯃꯪꯂꯥꯟꯆꯥ ꯑꯃꯒꯤ ꯃꯃꯤꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯊꯃꯣꯏ ꯑꯗꯨ ꯂꯩꯇꯥꯕ ꯉꯝꯖꯗꯦ꯫ ꯑꯇꯥꯔꯝꯕ ꯐꯝꯖꯥꯎ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯐꯤꯡꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯁꯥꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯀꯦ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥ ꯂꯩꯃꯅ ꯍꯥꯏ, ꯏꯆꯥ ꯄꯥꯔꯤ, ꯀꯗꯥꯏꯗꯅꯣ? ꯁꯅꯥꯒꯤ ꯃꯅꯥꯛꯇ꯫ ꯅꯣꯡ ꯑꯁꯦ ꯉꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯈꯨꯠꯀꯤꯗꯨ ꯃꯁꯛ ꯎꯔꯒ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ? ꯄꯥꯃꯦꯜ ꯁꯅꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯊꯕꯥꯇꯣꯝꯕꯤꯗꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯐꯠꯇꯕ ꯃꯅꯥꯏ ꯈꯔꯒ ꯋꯥ ꯇꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯃꯦꯜ ꯂꯤꯛꯂꯥꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯅ ꯃꯌꯥ ꯏꯀꯥ ꯀꯥꯅ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤꯃꯛ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ?
thong asina sungana. Sana, sana, ima, tadini, kari tawrazano. Asumna kau duna mahag imong tamna changsilaglami. Matam asida uri, hogot pa phawba ngamdana, ina punga ngangladuna leiramliba leihaw ado. Pamel, akhatna chensinjay. Ima, se, kadawrage ima. Leihaw do yamna wana. Imagi bungo. Ima, nachale risidi. Ima da kanana. Wangang do na leiragano. Nachaldo. Pamel sana hena pakhalai. Ha, sana kadawrage. Mahag kadai da leibage. Ningthawgi lamina. Phaduna pukre. Nang na nachalbo. Amukta kanbiyo. Chalo imagi bungo. Imagi kangano. Imaga su tawde. Pamel maya chiktuna. Kari, ningthawgi lami. Sana, aigi sana bu makoina. Pamel mama bu hana yenglamduna thang adubu jetna paiduna chatkre. Mahagna thangliba khongthang adu kadomdano haiba mahak khangde. Adubu makong adu lepa kauba leitana asumna lakpana mahagna uri. Pamel thanglamliba khongthang adu chap lepe. Kumgi nonghona lakduna angchuchu tharakpa nungchu gummi. Nupa mahaki mitlu pirang adu Pamelgi napa aduda khonjel amakhak su khangta tarakpa gum tawri. Tarakpa nate ningsingbani. Yambong naigi dama kadai phawba lepiba ngamgadage. Chanabigi sambal asibu namkhaidun aigi dama kayam kuina lepiba ngamgadage. Pamel makhongdo asum thangjilai. Maikai marida kana su leite. Magi sana khaktani ufullakta tariba. Ahing adugi amamba marakta sarak tamduna huntoklamlaba sajini. Sire khanduna thanamlabani makhoina. Dubo sanaliklai sidri. Ngairam libra khangde pamuba mahakbo. Sanaliklai na sor honba khudingi upul adu su phupu kamkhali. Pamelgi milu adu dagi tarakpa marik chawba pirang marik adu sanaliklai gi maithong aduda tup tasilai. Sanaliklai yamna wana mamit aduna Pamelbu yangkhalai. Yambong sana yambongi sana wapam asibu haiduna Pamel git phamthai aduga taduna lairiba magi sanabu matam bakta kongkhatpirai. Karino nangna tawrumlibasibo sana nangna tawribasibo karino yambong lale yambongna aigi sanabu senaba watkre yambong lale sana yambong lale aigi mapok ase asumna loyu haiduna tamlamlaba mali yambongna pamuna thamjaba nangi nungsi leirangse ngisidi leiman chankre leikhoktagi thadatuna uphulakta langthoklamle amukhana khungatpa yararoidaba mawongda kongyanasu ne thatpiramle anagi mapogasimagide nangaigi pathum haibado Iramte yambong adubu pendaba kaisu leiti aigi mikut asida yambonggi tapakta yatajaba phangjab ai yam nungai yambong aina yambongbu yam nungsiye ai yambongbu nungsiye yambong sana kaino nangna hairibado nang kaisu tawroi Bakoy anina asumna lairingai arapada ningthawgi lanmi kaya loinaduna laima ningthaw animak ninglakliba adu uri sanaliklai Pamelgi makhut adubu jetna paisilaktuna asuk nungsiba yambong nangse mathangi mapok amadasu aiga thengnajageko sana sagol tongduna lakpa makoy sing adusu kuihaude mapam adu yausilakli lanmi khara makoygi manakta changlake tawi Pamelna sauna magi thang adu paikhatuna Changsilakano. Minungsi yaudaba nakhoi kanamta changsilakano. Aigi sanabu nakhoina aigi sanabu. Asi haiduna Pameldo hikna kabli. Mama laimada amo mamit adu khana yenglai. Nahakasi aigi imaniko. Jawraba leipak asigi leimarembi. Nupi uiraga atuk yamna nabuk jil pitpa. Nahakna nushiribase. Nahakki nacha ai hak kakta natra. Migi machagidi mama leitabra nangna pamlibase mahakna sikhiba natro mahak yaudana ai hingba ngamloi
ꯅꯃꯥꯡꯃꯛꯇꯗ ꯅꯆꯥ ꯑꯩꯁꯨ ꯁꯤꯒꯅꯤ ꯄꯥꯃꯦꯜꯅ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛ ꯀꯣꯟꯈꯠꯂꯤ ꯁꯅꯥ ꯑꯩꯒꯤ ꯅꯣꯡꯗꯝ ꯊꯤꯕꯤ ꯁꯅꯥ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯄꯨꯟꯅ ꯊꯥꯃꯤꯟꯅꯗꯨꯅ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯎꯠꯂꯝꯂꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯂꯩꯇꯕ ꯅꯨꯡꯁꯤꯕ ꯑꯣꯏꯁꯤꯀꯣ ꯌꯥꯝꯕꯣꯡ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯁꯅꯥ ꯅꯪꯅ ꯅꯤꯡꯊꯧꯈꯣꯜꯒꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯣ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯈꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 600ꯀꯤ ꯃꯇꯨꯡꯗ ꯅꯪ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯁꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯩꯅ ꯀꯦꯀꯨ ꯂꯣꯠꯂꯝꯒꯦ ꯊꯥꯅꯈꯤꯕ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯅꯍꯥꯛꯅ ꯀꯦꯀꯨ ꯐꯣꯡꯂꯛꯎ ꯁꯅꯥ ꯑꯁꯨꯝꯅ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯃꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯄꯥꯃꯦꯜ ꯁꯅꯥ ꯊꯋꯥꯏ ꯊꯥꯈꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯆꯍꯤ 600ꯀꯤ ꯃꯇꯨꯡ ꯑꯗꯨ ꯑꯣꯏꯔꯕꯗ ꯄꯥꯃꯦꯜ ꯁꯅꯥ ꯃꯍꯥꯛꯅ ꯂꯥꯏꯌꯦꯛꯄ ꯑꯃꯒꯤ ꯃꯄꯣꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯁꯅꯥ ꯂꯤꯛꯂꯥꯏꯅ ꯃꯆꯥꯏꯕꯦꯝꯃ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯩꯔꯣꯜ ꯆꯜꯂꯨꯔꯕ ꯋꯥꯔꯤ ꯑꯃ ꯉꯁꯤꯗꯤ ꯀꯦꯀꯨ ꯐꯣꯡꯂꯛꯂꯦ ꯊꯥꯄꯨꯔꯦꯜꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯂꯣꯌꯨꯝꯕꯁꯨ ꯀꯞꯄꯤ ꯁꯅꯥ ꯂꯤꯛꯂꯥꯏ ꯈꯣꯏꯔꯥꯡꯕ ꯋꯥꯍꯪ ꯑꯃ ꯁꯤꯟꯊꯥꯄꯨꯔꯦꯜꯗ ꯍꯪꯂꯛꯏ ꯏꯄꯨ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯗ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯍꯥꯛꯄꯨ ꯍꯤꯡꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯁꯨ ꯅꯈꯣꯏꯗꯒꯤ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔ ꯍꯥꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠ ꯑꯗꯣ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔꯝꯈꯤ ꯅꯪꯒꯤ ꯏꯃꯥ ꯂꯩꯍꯥꯎꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯁꯒꯣꯜꯁꯦꯟꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯃꯍꯥꯛꯇꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯏꯆꯧꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯤꯛꯂꯥꯏ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ ꯉꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯒꯨꯝꯅ ꯃꯍꯥꯛ ꯇꯦꯡꯊꯥꯕ ꯍꯧꯔꯛꯂꯦ ꯏꯃꯥ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯎꯕ ꯐꯪꯂꯔꯣꯏꯗꯕꯀꯣ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯃꯥ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯇꯣꯛꯇꯨꯅ ꯅꯆꯥ ꯑꯩꯒꯤ ꯏꯇꯧ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯛꯈꯣꯒꯕ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕꯗꯤ ꯐꯪꯂꯔꯣꯏꯌꯦ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯌꯦ ꯏꯁꯨ ꯅꯨꯄꯤ ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ ꯃꯗꯣ ꯍꯧꯈ꯭ꯔꯕ ꯋꯥꯅꯤ ꯂꯣꯏꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯩꯃꯔꯦꯝꯕꯤ ꯂꯩꯁꯤꯔꯦꯜꯒꯤ ꯃꯆꯥ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯔꯕꯅꯤ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣꯅꯦ ꯏꯁꯨ ꯅꯨꯄꯤ ꯐꯔꯦ ꯏꯁꯨ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯃꯛꯅ ꯌꯥꯏꯐ ꯊꯧꯖꯥꯜꯒ ꯂꯣꯏꯅꯗꯨꯅ ꯅꯈꯣꯏꯕꯨ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯏꯄꯨꯅ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤꯀꯣ ꯏꯁꯨ ꯁꯥ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯟꯊꯥꯄꯨꯔꯦꯜ ꯆꯠꯈꯤ ꯁꯅꯥ ꯂꯤꯛꯂꯥꯏꯗꯤ ꯑꯗꯨꯃꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤ ꯂꯣꯌꯨꯝꯕꯅ ꯇꯞꯅ ꯑꯁꯨꯝꯅ ꯋꯥ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯏ ꯁꯅꯥ ꯂꯤꯛꯂꯥꯏ ꯃꯃꯥꯏꯗꯣ ꯂꯣꯌꯨꯝꯕꯔꯣꯝꯗ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯥꯝꯕꯣꯡ ꯂꯣꯌꯨꯝꯕꯅ ꯁꯅꯥ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯁꯅꯥ ꯂꯤꯛꯂꯥꯏ ꯂꯣꯌꯨꯝꯕꯒꯤ ꯃꯊꯥ ꯑꯗꯨꯗ ꯆꯪꯁꯤꯟꯖꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯌꯥꯝꯕꯨꯡꯕꯨ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯊꯤꯖꯔꯛꯄ ꯃꯪꯂꯥꯟꯗꯁꯨ ꯋꯥꯈꯜꯗꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯑꯗꯨꯝ ꯑꯣꯠꯄ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯑꯩꯕꯨ ꯇꯥꯎꯗꯨꯅ ꯄꯨꯕꯤꯕ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯅꯪꯅ ꯍꯦꯛꯇ ꯉꯝꯍꯟꯗꯕ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯒꯦ ꯈꯜꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯞꯂꯕ ꯅꯠꯇ꯭ꯔ ꯁꯅꯥ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯂꯦꯞꯂꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯅ ꯑꯣꯏꯅ ꯌꯥꯝꯕꯨꯡꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯁꯅꯥꯅ ꯀꯦꯀꯨ ꯐꯣꯡꯕ ꯉꯥꯏꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯕ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯃꯛꯇ ꯋꯥꯈꯜꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯕꯤ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯗꯕꯨ ꯌꯦꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯒꯤ ꯃꯔꯝꯁꯨ ꯀꯌా ꯑꯃ ꯂꯩꯔꯤ ꯁꯅꯥꯏꯕꯦꯝꯃ ꯑꯩꯕꯨ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯕꯤꯒꯅꯨ ꯌꯥꯝꯅ ꯂꯥꯞꯅꯈꯤꯒꯗꯕ ꯃꯔꯤ ꯃꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯟꯕꯤꯒꯦ ꯈꯟꯕꯤꯔꯒꯅꯨꯕ ꯂꯥꯏꯌꯦꯛꯄ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯅ ꯅꯥꯊꯩꯔꯣꯏꯌꯦ ꯁꯅꯥꯏꯕꯦꯝꯃ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤꯃ ꯁꯅꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯌꯦꯛꯄ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯩꯔꯒꯗꯕꯅꯤ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯔꯅꯨ ꯍꯥꯏꯖꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯣ ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯁꯣꯏꯗꯦ ꯀꯩꯁꯨ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯁꯅꯥ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯣꯏꯅ
ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯑꯩꯅ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤꯌꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯅꯥ ꯌꯥꯝꯕꯨꯡꯁꯨ ꯑꯁꯨꯝꯅ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯅꯤꯡꯖꯔꯤꯕ ꯄꯟꯊꯨꯡ ꯑꯗꯨꯁꯨ ꯌꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ